ngasi phongkiba toan Manipuri sifong amasum thokiba thawdo wathoksingi maruoibe I pausing khongosaraga Manipur top channel gi maikeidigi mayamna thamjagi ahanbada Lungnila Elizabeth ki death anniversary pangthokre KIS inauba mitay amasum maki imung manungna sinduna sai khudingi leptana pangthorakpagumna taraga nipan suba Lunglila Elizabeth ki death anniversary gi tharam ngasi hiang thang manakta leiba takhelamam konjil da leiba thoi Adventure Park Sangai Bazar ki campus ta pangthokre laikhidrabi Lunglila Elizabeth ki photo da miyamna haikat laikat tamnaduna pangthokiba thauram adu death anniversary gi thauram masisu ngasi fawbada leptana pangthoktuna lakpaga sauraba thaudang loriba case inaubana hai laikhidrabi Elizabeth asi Manipur integrity puraknabagi pillar makhongni Manipur lairiba sing niamasum tami ani asi masin manawni haiduna ngasi fawbada lakpaga loinana nungsi sanana hingminarakli singi thaudo wathoktasu tampaki isil inaw singna saru yaba masum tampaki thaudo wathoktasu singi isil inaw singna yaunaduna amuk ke hena asetpa nungsi mari edu thamnaba hotnaba sangi asigumba wafam asida yumpham oiraga selgi demand tamthiraba sagi wakhalon chenma miyoi khrana nungsi haitana school sutui tharakpada phabikhraga tamthina myathina hatok pikhraba Imphal gi Little Flower tamba Lunglila Elizabeth ki misi edubu nungaitaba phongdokpaga loinana ma ki aduguma misi edu amuk hana malem asida thoktabu oirasanu haina ngasi phawbada ma ki imung manungna that anniversary gi thauram ngasi pangthoktuna lakhibani Lunglila Elizabeth ki apokpa mapabung Francis ngazokpa asi minister MLA ama oina masak nairaba lusingba amani haiduna maki mafamdigi kudongchaba lauragi haina asigumba ningsing palan thoramasi pangthorakhibanati Lunglila Elizabeth ki asi waksang adu maki mapabung Francis na maki poknafom senapati gi Wilongda aroiba mathau mangam pangthokpagi muhutta maki masagi haksang aduna Manipur gi singamasum tamani gi marakta hena nungsinaba amata oiba apunbagi saktam purakpa oirasanu masagi haksang asi Manipur imagi mafamda khusinare haina Imphal gi singmairongda aroiba mathau mangam pangthokiba aduda apienba masum nungaiba phawi haiki haina inaubana phongdokhi sai khudingi November 3 da Lunglila Elizabeth ki death anniversary gi tharam pangthokpa numita lamdam asida leiba tuan ba jati kanglup khudingmaki awa ana nanglaba lairaba imung kayagi khangatlaba singda laita laira gi mateng pangduna lakli orphan home old age home singda mateng pangduna lakli handak sahi gi oina Sumang Lila gi Mami Artist Association gi artist singna covid laina laisat manungda thengnariba awab kya dugi yenglaga ningol sakobagi khudol sing khusinaki Sumang Lila bu miyamda utpa yahanbagi ayaba sarkarna pibiyu miyamna covid ki satna pathap ngaklaga lila yengba yabagi ayaba piduna lila uthanbiyu haina inaubana phongdokhi haina spali atopa pawmana Covaxin vaccine kaplaba traveler sing November 9 dagi US ta sangba yaragani US Center for Disease Control acknowledge World Health Organization COVID-19 dagi ngakthoknanaba India gi indigenous vaccine ama oiriba Bharat Biotech na develop tawba Covaxin asi emergency oina sijinabada ayaba pikre Covaxin vaccine dose suna kaplaba miyoi sing thasi gi nipan dagi US ta sangba yaragani Covaxin asi travel list approve tawbagi matangda CDC press officer Scott Pauline haikibada CCC travel guidance na World Health Organization na emergency gi oina sijinaba list tawkraba vaccine sing adugi manungda India gi oina Covaxin sisu yauri haina phongdokhi atopa pawmana Manipur gi apamba phau makhal khudima order tawraklabadi transportation amasum labor charge lawdana yumda thingani S Biramani lamdamasida phangba atangba phau makhal sing pambiba miyoi sing order tawraklabadi transportation amasum labor charge tinghandana yumda thilaknaba thorang leire haina Manipur Apex Cooperative Marketing Society Limited ki chairman Sarangthem Biramnina phongdokre wafam asi singmairongda leiba marketing society asigi complex da ningol sakobuga mari leinana numit humni sathakadaba potpham kaithel hangdokpagi thoramda phongdokhibani haina supali atopa pawmanamo Europe COVID-19 gi epicenter amuk hana oire
February gi thada miyoi million tangkhai amarom siraba yana leire WHO Europe COVID-19 gi epicenter amu hana oire amadi February ama fawbada miyoi million tangkhai amarom di sibi yana leire haina World Health Organization gi makai digi phongdorakli hauzu European region da COVID-19 gi another case million humdraga nipan hena leiramba thengnare masi Southeast Asia Eastern Mediterranean Western Pacific amadi Africa combine ni haina sufungdorakli Europe ta hokiba sayol mari gi matam asida COVID-19 sandorapagi sang asi khangen hengalakle intham thagi inglakpa matam asida amuk hena khudong thiningai oidi malem gi leba kaya dadi COVID-19 restriction asi komthoknare adubu malem gi oina COVID-19 gi pandemic asi sapsana loishin ba leitri government na public ki oiba health measures sing lokhatle masida maikhum upa amadi vaccination tawbagi thawong sing yauri haina sufungdorakli atopa pawmana tungda fuel gi mamal hengat loi haina center na thajaba pigadabani BSP retail da yonba fuel gi mamal hanta hananaba excise duty kakthanabagi center gi wareb aduda naksep ta yaiba ma oina Bahujan Samaj Party BSP gi wangangloi Sudindra Badoriana Sagol Sunamita Modi na lusingma government asina matungda fuel gi mamal hengatla roi haibisi lebak miyam da soidana mak thajaba pigadabani haikre pawgi agency da wangang bada Mr. Badoriana haiki petrol amasum diesel gi mamal da excise duty da lupa manga amasum lupa tara hantahan basi matik sade matungda petroleum puthok singna mamal tangkhala roi haibisi Modi government na lebak miyam da soidanamak thajaba pinaba aikoina demand tori leba asida leptana fuel gi mamal wang khalakpada achamba miyam ningba kainari haina sumagna haiki haina pausna makhatana su phongdorakli atopa paw khrana mo police officer taret khulai paiba mi singna khatkhre official report Nigeria gi river state leiba oil hafamada sakhangdaba khulai paiba mi singna numidangi matamda attack sataduna yamdrabada Nigerian police taret hat khre haina police ki official singna phongdorakli khulai paiba mi singa duna yum sakisa numiki numidang wairamda check point amada nomai kapsinduna attack satakhi madugi matung police station ani dasu khulai paiba mi singa duna attack satharkhibani police personnel singa su khulai paiba mi singa du tamna nomai kapkhi maduda mi ani sikibaga loinana kharana aso apanakhi aso pasinga du puraduna khulai paiba mi singa du karama tongduna nanthokibani hainasu pausna su phongdorakli atopa paw khrana khulai paibisingna satakhiba attack ta khang mangamdabadagi miyoi lising tara hena Burkina Faso dagi lanjenakre hokhiba numit tara ni romasida Burkina Faso da masakhangdaba khulai paiba miyoi singna satakhiba attack singda miyoi nifuga manga sikibaga loinana miyoi lising tara ga tareka songwa hena mafam adu thadoktuna lanjenakre haina UN Refugee Agency na phongdorakli West Africa gi Sahel region da Al-Qaeda ga mari lainaba khulai paiba miyoi singamadi Islamic State Group ki khulai paiba sing sayesigi hawalakpadagi active yamna oirakli maru oina Mali Niger amasum Burkina Faso da khulai paiba miyoi singna sangsilaktuna otnaibiki thabak sathaba amadi yumsing mai thabagi thabak sing yamna toina satakhi hain supalli Amarumdana current insurgency singna government outpost ama control tokre hawkhiba February amadagi Myanmar military lenga klakraba matung madubu yaningdaba phongdoktuna khongjang sangsin kiba miyamda police amadi security force na kai hemba thawong satakhiba amadi mara laijadraba miyai kya nomaina kaptuna hatkraba matung Myanmar ethnic group ki lalhauba singna military gi mathakta lal hauragani haina phongdokpa lekre Myanmar da maru oina ethnic group ama oiriba Korean gi khulai paibala lobusingna numit khrani gi mamangna government outpost ama de attack sataduna security force khra hat khibaga loinana outpost adu mai thadukhi hariba outpost adudagi kilometer taraga manga rom salaga leiba outpost amasu ngasi Korean lalhobusingna control tokhibaga loinana mai thadoktuna manghan khre haina su phungdorakli loisilakpoina content amana contract killer ani gi manungda ama fare Uttar Pradesh ki Bijanor masagi sahi kuntraga manga suraba lecturer ama khanaba nekpa contract killer anigi manungda ama police na fare Priya Sharma kauba lecturer adu numit mangani gi mamangda hatkrabani ngahak khuthong naraba matungda fakhiba super shooter adu
Raja Singa Kawi have a Kangle, Maku Mating Panguna Tabak Tokiba, Golu, Police the Ginatoki, Lord Kraba, criminal Dugi Pau people, the reward Lupa Lissing Kungamanga Pira, Hana Police Nan, Octocre, Police Kimatungina, criminal Aniedu, Nupia Dugi, Mapu, Ravena, Lupa Lak, Mangaga, Lissing Yang Kaida, Niakibani, Priagi Mapu Reva, Kamal Sarmasu, Lord Cre, Maku Mihat Adugamari, Lainina, Book Taure, Mamusu Matai Manaugi Marakta, Yumpan Magamari, Lainaba. Amasum yetnaba kharana maram oiduna crime adu sathakhibe amasum oibe yai hairi haina paus na makata na fongdoragle duga hauzik oinadi paus matang ase lusinjarage pathoksa gibda soikibe lankibe kya yaur sum yamna ngakpigini amasum matam gi maruibe I paus sum yamda leptana update pijarake haina channel sigi maikedi gi yamna thamjari and thank you.